ꯋꯥꯔꯤ ꯃꯆꯥꯒꯤ ꯃꯃꯤꯡ ꯃꯥꯌꯣꯛꯅꯕ꯫ ꯍꯣꯇꯦꯜ ꯑꯃꯗ ꯆꯥꯛ ꯑꯦꯟꯁꯥꯡ ꯌꯥꯝꯅ ꯊꯣꯡꯕ ꯍꯩꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯄꯥꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯤ ꯌꯥꯝꯅ ꯋꯥꯔꯦ, ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯂꯥꯛꯑꯦꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯝꯃꯤ꯫ ꯇꯁꯦꯡꯅꯃꯛ ꯃꯍꯥꯛ ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝ ꯊꯦꯡꯅꯕꯗ ꯌꯥꯝꯅ ꯋꯥꯔꯦ, ꯆꯣꯛꯊꯔꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯜꯂꯤ꯫ ꯃꯍꯥꯛꯅ ꯆꯐꯨ 3 ꯏꯁꯤꯡ ꯍꯥꯞꯆꯤꯜꯂꯤ, ꯑꯗꯨꯒ ꯃꯩꯊꯛꯇ ꯊꯥꯡꯒꯠꯂꯤ꯫ ꯆꯐꯨꯁꯤꯡꯗꯨ ꯏꯁꯤꯡ ꯁꯧꯕ ꯍꯧꯔꯛꯂꯒ ꯃꯍꯥꯛꯅ ꯆꯐꯨ ꯑꯃꯗ ꯑꯂꯨ ꯍꯥꯞꯆꯤꯜꯂꯤ, ꯑꯇꯣꯞꯄ ꯑꯃꯗꯅ ꯌꯦꯔꯨꯝ ꯍꯥꯞꯄꯤ, ꯑꯗꯨꯒ 3ꯁꯨꯕ ꯆꯐꯨꯗꯨꯅ ꯀꯣꯐꯤ ꯃꯔꯨ ꯑꯃ ꯍꯥꯞꯄꯤ꯫ ꯃꯄꯥꯅ ꯋꯥ ꯉꯥꯡꯗꯅ ꯆꯐꯨꯁꯤꯡꯗꯨ ꯃꯩꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯤꯗꯨ ꯉꯛꯂꯝꯃꯤ꯫ ꯃꯤꯅꯤꯠ 10ꯃꯨꯛ ꯂꯩꯔꯒ ꯃꯄꯥꯗꯨꯅ ꯃꯩꯗꯨ ꯃꯨꯠꯊꯠꯂꯦ꯫ ꯃꯍꯥꯛꯅ ꯆꯐꯨꯗꯒꯤ ꯑꯂꯨꯗꯨꯁꯨ ꯂꯧꯊꯣꯛꯂꯦ, ꯑꯗꯨꯒ ꯄ꯭ꯂꯦꯠ ꯑꯃꯗ ꯊꯝꯂꯦ꯫ ꯌꯦꯔꯨꯝꯗꯨꯅ ꯑꯇꯣꯞꯄ ꯄ꯭ꯂꯦꯠ ꯑꯃꯗ ꯍꯥꯞꯂꯦ, ꯀꯣꯐꯤꯗꯨꯅ ꯀꯞ ꯑꯃꯗ ꯍꯥꯞꯂꯦ꯫ ꯑꯗꯨꯗꯒꯤ ꯃꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯏ, "ꯏꯆꯥꯅꯨꯄꯤ, ꯅꯍꯥꯛ ꯀꯔꯤ ꯎꯕ ꯐꯪꯏ?" ꯃꯆꯥꯅꯨꯄꯤꯗꯨꯅ ꯈꯨꯝꯂꯛꯏ, "ꯄꯥꯕꯨꯡ, ꯑꯂꯨ, ꯌꯦꯔꯨꯝ ꯑꯃꯗꯤ ꯀꯣꯐꯤ ꯎꯕ ꯐꯪꯂꯤ꯫ ꯃꯨꯟꯅ ꯌꯦꯡꯉꯨ, ꯑꯂꯨꯗꯣ ꯊꯦꯡꯉꯒ ꯌꯦꯡꯉꯨ." ꯃꯆꯥꯅꯨꯄꯤꯗꯨꯅ ꯑꯂꯨꯗꯨ ꯄꯦꯠꯂꯒ ꯂꯩꯔꯝꯕ ꯊꯦꯡꯅꯩ꯫ ꯃꯄꯥꯅ ꯌꯦꯔꯨꯝ ꯑꯃ ꯂꯧꯔꯒ ꯊꯨꯒꯥꯏꯅꯕ ꯍꯥꯏꯔꯛꯏ, ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯀꯣꯐꯤꯗꯨꯁꯨ ꯊꯛꯅꯕ ꯍꯥꯏꯔꯛꯏ꯫ ꯃꯄꯥꯅ ꯍꯥꯏꯕꯈꯩꯗꯨ ꯃꯆꯥꯅꯨꯄꯤꯗꯨꯅ ꯇꯧꯏ꯫ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯪꯉꯛꯏ, "ꯄꯥꯕꯨꯡ, ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯕꯁꯤ ꯀꯔꯤꯅꯣ?" ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯌꯦꯡꯉꯨ ꯏꯆꯥꯅꯨꯄꯤ, ꯑꯂꯨ, ꯌꯦꯔꯨꯝ ꯑꯃꯗꯤ ꯀꯣꯐꯤ ꯃꯔꯨꯗꯨꯅ ꯏꯁꯤꯡ ꯑꯁꯥꯕꯒꯤ ꯑꯋꯥꯕꯗꯨ ꯆꯞ ꯃꯥꯟꯅꯅ ꯃꯥꯌꯣꯛꯅꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯅ ꯃꯥꯌꯣꯛꯅꯩ꯫ ꯑꯀꯟꯕ ꯑꯂꯨꯗꯨ ꯏꯁꯤꯡꯗ ꯐꯨꯠꯂꯀꯥꯟꯗꯗꯤ ꯃꯣꯟ-ꯃꯣꯟ ꯂꯥꯎꯔꯛꯏ, ꯀꯥꯏꯒꯟꯕ ꯃꯍꯤꯅ ꯅꯝꯅ ꯌꯥꯎꯕ ꯌꯦꯔꯨꯝꯗꯨꯅ ꯑꯀꯟꯕ ꯄꯣꯠ ꯑꯣꯏꯔꯛꯏ꯫ ꯀꯣꯐꯤ ꯃꯔꯨꯗꯨꯁꯨ ꯑꯗꯨꯃꯉꯥꯏ, ꯑꯁꯥꯕ ꯏꯁꯤꯡꯗ ꯍꯥꯞꯆꯤꯜꯂꯕ ꯀꯥꯟꯗꯗꯤ ꯏꯁꯤꯡꯒꯤ ꯃꯆꯨ ꯍꯣꯡꯍꯜꯂꯤ, ꯑꯗꯨꯒ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯅꯧꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯛꯏ꯫ ꯑꯗꯨꯒ ꯅꯪꯗꯤ ꯀꯔꯤ? ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕꯅ ꯅꯃꯥꯡꯗ ꯂꯦꯞꯂꯕꯗ ꯅꯪꯅ ꯀꯔꯝꯅ ꯃꯥꯌꯣꯛꯅꯩ? ꯅꯍꯥꯛ ꯑꯂꯨꯗꯨꯔ, ꯌꯦꯔꯨꯝꯗꯨꯔ ꯅꯠꯇ꯭ꯔꯒ ꯀꯣꯐꯤꯗꯨꯔ?" ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯅ ꯃꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯄꯨꯟꯁꯤꯒꯤ ꯄꯥꯔꯥ ꯑꯃ ꯇꯝꯕꯤꯈꯤ꯫